ꯐꯤꯂꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯏꯕꯒꯤ ꯋꯥꯈꯜꯒꯤ ꯈꯣꯌꯦꯛ ꯑꯗꯨ ꯃꯃꯤꯗ ꯑꯣꯟꯊꯣꯛꯆꯕ꯫ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯗ ꯁꯥ ꯎꯆꯦꯛ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯕꯨ ꯁꯣꯛꯍꯟꯖꯕ ꯂꯩꯖꯗꯦ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕꯅ ꯍꯛꯆꯥꯡꯗ ꯁꯣꯛꯍꯜꯂꯤ꯫ Tao kaya soke खुद लेंगे याद है nang khula ai di yadre gari ga loi kare mane tauri se kai no torum misina kaya da ru se no gari thoi du chung da thau ya da ba ai gari ga loi ba tauri se tao na ke su tau tre ko itao do so tri do yam phara ba ne ayo itao la yam da ba photo dum ka si hoi yae da Bai, ngasai Mr. Tapo do no slow Di normal dia. Nupi ni ni. Memang nupi am ta le ne. Chok chok de chok de soi da. Ari di soi he. Sidi nupi si yam chi soi. Ari no show da. Gari ga loi kai da phone da. Hajun nupi ma mafam sida accident thopudagi taduna leire. Kanagumana nupi si masak khangbiragadi like amadi share tawiduna mayung mi yawnaba pawm tang pibiu. Hajing nupi ase songi nupa sing sigi accident thopani yam chi soi. Khangde ta. Hing no man de ma se. Bai ngoi dam ta share taro he. Ai YouTube channel da ma ta se. Sojan tharagani ke daroge. Aduga igi video se like tawbiu, share tawbiu, comment tawbiu. Nupi ase khara thine soi. Kanagum amane nupi ase masak khangbi ba yarogadi. Share tawbiduna mayum yogudu. Mateng pangbiu amadi ai video sibu comment amadi like tawbiduna. Like maching yam se. 1K, 3K, 4K yoguda. Mateng pangbiu. Yam ti soe na sidia. Wow, le shabi ni ne. ꯀꯩꯗꯧꯔꯒꯦ? Yamba, moi se accident thopor male. ꯍꯣꯏ ꯌꯥꯝ ꯊꯤ ꯁꯣꯛꯑꯦ ꯃꯁꯥꯗꯣ ꯀꯩꯀꯩ ꯁꯣꯛꯀꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯣꯏ ꯀꯩ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯃꯤꯗꯣ ꯀꯩꯒꯤꯅꯣ Moi imong manung khang na ba na Si hanap da bukan ꯚꯤꯗꯤꯑꯣ na ꯅꯝꯕ ꯀꯦꯃꯦꯔꯥ ꯅꯝꯕꯗꯤ ꯀꯔꯤ ꯁꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯐꯤꯕꯝ ꯁꯣꯛꯅ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯩꯔꯒ ꯅꯪꯅ ꯀꯦꯃꯦꯔꯥ ꯅꯣꯏꯕ ꯍꯟꯊꯣꯛꯀꯩꯅꯣ ꯀꯔꯤ ꯚꯤꯗꯤꯑꯣ ꯀꯔꯤ ꯚꯤꯗꯤꯑꯣ ꯅꯣꯏ ꯃꯌꯥꯝ ꯇꯧꯕꯤꯁꯤ ꯀꯩꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯕꯤꯁꯤꯕꯨ ꯀꯩꯅꯣ ꯁꯤꯂꯥꯎ kai di no pa o ya. ꯃꯌꯥꯝ ꯇꯧꯕꯤꯁꯤꯕꯨ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯅꯆꯟ ꯅꯆꯦꯗ ꯑꯣꯏꯔꯝꯃꯣ ꯀꯩ ꯑꯣꯏꯒꯗꯒꯦꯕ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦꯕ ꯁꯤꯂꯥꯎ ꯅꯣꯏ ꯃꯌꯥꯝ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯁꯤꯕꯨ ꯀꯨꯝꯍꯩꯔꯣ ꯑꯇꯦ ꯁꯤꯕ ꯆꯪꯕ ꯈꯪꯗ꯭ꯔꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯍꯥꯏꯁꯦ ꯁꯤ ꯄꯨꯟꯃꯛ ꯇꯧꯊꯣꯛꯑꯒ ꯅꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯧꯊꯣꯛꯑꯒ ꯁꯦ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯧꯊꯣꯛꯑꯅ ꯚꯤꯗꯤꯑꯣ ꯇꯧꯕꯩ ꯃꯔꯝ ꯀꯩꯅꯣ Sibo kumairo hoy nanti yamba. Nupi yobida da hek pai mai hangboidan tawbani. Nupi sina hauren ꯑꯗꯣ ꯁꯤ ꯐꯤꯕꯝꯁꯦ ꯐꯖꯅ ꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯉꯒ ꯁꯣꯛꯄꯗꯤ ꯈꯤꯇꯪ ꯈꯨꯒꯠꯄꯤꯔꯒ video namdana moi mayum yawnaba honaridana yamba live thada ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯤꯅꯦ ꯌꯥꯝ ꯀꯥꯏꯁꯦ ꯚꯤꯗꯤꯑꯣꯗꯨꯅꯤꯅꯦ ꯌꯥꯝ ꯀꯥꯏꯁꯦ ꯃꯥꯒꯤ ꯄ꯭ꯔꯦꯁꯇꯤꯖꯀꯤ ꯋꯥꯐꯝꯅꯤꯅꯦ nupi se. Akoina khalure na Manipur haisidi mob justice yam kan balega. ꯁꯣꯛꯄ ꯄꯥꯏꯕ ꯌꯥꯗꯕꯗꯣ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯗꯨ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯒꯤ ꯃꯍꯩꯁꯦ ꯀꯌꯥꯝ ꯆꯥꯎꯒꯦꯁꯦ ꯅꯣꯏ ꯈꯪꯗꯦ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯩꯁꯦ ꯀꯌꯥꯝ ꯆꯥꯎꯒꯦꯁꯦ ꯅꯣꯏ ꯍꯣꯏ ꯅꯪꯅꯦ ꯃꯔꯨꯑꯣꯏꯅ ꯅꯪ ꯚꯤꯗꯤꯑꯣꯒ ꯅꯝꯗꯅ ꯈꯨꯄꯥꯡ ꯊꯥꯖꯤꯟꯗꯅ ꯅꯨꯄꯤꯁꯤꯒꯤ ꯑꯐꯕꯗ ꯗꯥꯏꯔꯦꯛ ꯅꯣꯏ ꯇꯧꯒꯗꯕꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯩꯔꯗꯤ Kenu ni si dia. ꯗꯣꯛꯇꯔ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯤꯕꯝꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯊꯦꯡꯅ ꯄꯨꯈꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ I'm sorry. Nupi sina hauren fatan da thoga police na moi koida. Pai ni ma. Ipadi pangere de ko pai ni ma. 바보 야르시 계속 칼로 마게 레부터 숨나 tumna mandini na kandoshi Siya na pa kasi tingnan na pagkapuan ko ni. Sagi ko pa yung ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯅ ꯈꯖꯤꯛꯇꯪ ꯊꯦꯡꯈ꯭ꯔꯕ ꯅꯪꯅ ꯍꯣꯠꯅꯕꯤꯔꯤꯁꯤꯃꯗꯤ ꯄꯥꯄꯦꯜꯂꯦ ꯄꯥꯄꯦꯜꯂꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯁꯣꯝꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯁꯣꯛꯑꯦꯅ ꯄꯨꯈꯠꯄꯤꯔꯛꯄꯗꯣ ꯍꯣꯏ ꯃꯥꯅꯦ ꯁꯣꯝ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯄꯨꯂꯤꯁꯅ ꯁꯣꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯊꯣꯛꯎꯁꯤꯕ ꯍꯣꯏ ꯌꯥꯅꯤ ꯆꯠꯁꯤ ꯍꯣꯏ ꯅꯪ ꯑꯍꯜꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯑꯩ ꯍꯥꯏꯒꯅꯤ ꯚꯤꯗꯤꯑꯣ ꯅꯝꯃꯕꯁꯤꯡꯗꯨꯅ ꯍꯥꯠꯄꯅꯦꯗꯅ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯨꯟꯁꯤ ꯀꯟꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯍꯩ ꯑꯃꯃꯨꯛ ꯂꯩꯇꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯁꯤ